Sangai Festival Janing the Bapongdokpa Oina Kokomina Kongjang Sanction Bada, Police Katsang muknakhre. IDP Singna Sangai Festival Tauba Yaroi Haina Kongjang Sanction Bada, Police na tear gas Taptuna tankhaigre. Laipam Kuno Hangangi Thongmayada I-20 Gari Ama Yung Salakalade, Aso upon the Yahodra Hede. Maharashtra ki Basai Haiba Mapam ki Sri Hanuman Vidya Mandir High School da Tambi Subna ki Sahi Tarani Thoi Khalta Ngairibi Kajal Gona School Europada Minute Tara Theng Bagi Damak School Beka Konana Phamule Pusama Tahon ki Ngahak Leiraga Kajal Khwang Naram ki Ona Mayum da Halakpada Mahaki Pibam Hena Lusilapodagi Mahaku Mumbai ki JJ Hospital da Amit Tawada Like Nabangam Dana Nupi Mazadu Laikidra Hadi Boycott Charungi Marak Telengak na Manipur Sangai Festival 2025 Pangthok Naba Sem Saba Loire. Tongan ba mapam taramari da festival asigi thoram sing pangthok kadori. Main venue hafta kangjebung da Saba stall singi manung da food stall gidamak mioi samaga yangkhai mapan amasung commercial stall gidamak mioi sani ko hongphuma thoida allotment pire. Lengak no Sangai Festival Pangthok Naba tawrak liba thorang akan moong da yaningde asigi Kongjangda Miyam Hopna Saruk Yaminase IDP Singna Festival Asigamayak to Changsilakpa Kongjangda All Manipur Students Guardian Organization na Mapungpan Sagat Kani Haina Nakalamarom da Pongdorokle Manipur Miyam ki Khwaidi ki Sauba Lup Singi Manungda Ama Oriba Kokomina Boycott Tawgani Haina Lauthoki Badanatana Ngasi IDP Singna Makoi na Sangjapam Lorak Liba Relic Camp Singda Wakat Kongjang Sangsen Bakaloinana Mathangi Numit Festival Asigi Ahobo Numitana Kokomina Lekai da Baktaknana Wakat Kongjang Sangsen Bio Haina Apil Torokpaga Loinana Lop Kayana Su Boycott ki Kongjang Saugana Raglabasu Lengaki Maikei Dagidi Thasigi Kungama Thoidagi Haurduna Manipur Sangai Festival 2025 Pangthok Naba Sem Saba Losilakle Taragani Thoirak Suba Manipur Sangai Festival 2025 ase tongan ba mafam venue taramari da pangthoklagani haire mafam singa dudi festival hobo numit tagina losenba numit phawbada Baigachandra Open Air Theatre Board hapta kangjaibung thasigi kunma thoidagi kumapan phawbana Khumalampak Sports Complex thasigi kunga taret amasung kunga nipan da City Convention Center thasigi kunga mari dagina kunga nipan phawba Manipur State Film Development Society da thasigi kunga taruk tagina kunipan phawba Hotel Classic Grande Loina na Lem Horiba Numit Sing Amati Zaga Sing Lauthorakre Amaram the festival Asibu Pangthok Naba Kusamnana Senbada Yauriba Loisang Singi Manung da Ama Oidiba Lengaki Trade Commerce and Industries ki Director na Ngarang Thokpo notification Amagi Matungina Main venue hapta kangjebung da Pangthoka da Manipur Sangai Festival 2025 ki damak stall sing law naba online application Toropo Singi computerized draw of Ngarang Additional Chief Secretary gi Office da Nungtil Pungmari Tarapada Pangthokre Nakalamaramda ngasi tongan ba relic camp singda IDP singna wakat mi phang kre Lomi lupta security sinbiyu lopong kan ge haina makal sana phungdorakre Kuki singna khudum chanchen khraba thangjing singya gi meitei gi lopong sing kan nabagi damak lo usingu loisange Director Peter Salamga Moirang Lomi lupka khanaduna lopam ekar kun henbada thagada ba Bisnupur gi Agriculture amadi Horticulture Department na pirakpa Rabi Crop ki marumarang sing yenthokduna KBK Bisnupur ga khusamnaduna ningtham thage mahai marong ningthina lokna ba lomi singe awareness program ama pang Thokre Hari Moirang Kendra Apunba Lomi Sinmi Amasung Nupi Luki Secretary L Manglem ki Serol Amana Hai Pangthokiba awareness ki thoram asida Moirang Kendra Lomi Luki Vice President O Ingotomba Bisnupur ki Horticulture Department ke District Officer S Susila KBK Bisnupur ki Subject Matter Specialist Dr. Sakhen Sorokhaibam SMS Plant Protection TS Maipak Agriculture Department Bisnupur ki Circle EOTS Biswajana Presidium Members in Oiki Zero Makha Taraduna High Houjik Manipur da Lairiba State Force Yauna Security Lak Amagi Mayada Lairiba Sigi Manungda Lomi Lupta Lising Amakhakta Sinabiyo Bisnupur District ki Meitei Singi Mangli Balopam Singkan Bige Thangjing Singyagi Meitei gi Lopam Sing Kuki Singna Masagi Lopamgum Low Pan Bada Maphamdu da Lairiba Security Singna Low Pana Bada Maphamdu da Lairiba Security Singna Tumina Laisilibasi Yaningde Lopam Sing India Lengakna Kuki Singda Yonthok Labra Haina Hanglakle PMKSY gi scheme sing yengsen bio haina
FATYCM na Chief Secretary da taksinkhre. Federation of All Tribal Youth Club Manipur FATYCM gi President amadi General Secretary na khuyek piba cherol ama Manipur gi Chief Secretary da pisinduna PMKSY gi scheme singe allocation amadi implementation asi yengsinduna mathau taba mafam da khut thingjin biyo haina taksinkhre. Cherol adu da FATYCM na Manipur lenga ki Directorate of Agriculture na kumja 2023-24 amadi kumja 2024-25 ki PMKSY gi scheme singe allocation amadi implementation gi matang da singi district singda misang mikhai naiba gi thawong sa thaba ubu phanglei masina takpade Agriculture Department asi misang mikhai naiba amasung aranba thabak tawba department ama oire takpane masina maram oiraga lengakna athuba matamda mathau taba mafam singda khut thingjinduna PMKSY gi sana kanglon singe matungina beneficiary singe selection amade allocation gi thabak paikhalibra yengsin biyo haike PM ne Imphal laklambada changkhiba senpham lengakna pithokpidana leire haire haukiba September thada Prime Minister Narendra Modi na Imphal da laklamba dugi sillangbada changkhiba senpham chaurakna lupa crore 30 rongi senpham lengakna pithokpidana leire thajaba yaba pawge lekhun singna phongdoropagi matungina Prime Minister lakpagi sillangbada changkhiba senpham chaurakna lupa crore 30 rom asigi manungda lambi semba helipad chaba chokri waiba water supply Prime Minister da khudol pot piba chana thangna silangba amadi information ga mari lena ba thabak singda changkhibane Public Works Department, Public Health Engineering Department, GAD, DIPR na sing balenga ki department singi makhada haiba thabak sing pangthokibane haiba wafam thajaba yaba pawge lekhun sing asna phongdorokpaga loinana lupa crore 30 rongi senpham asilengak na amukta da administrative approval AAPB raga contractor singi pifam thopa paisa pithokina ba sinbagi mahota AA machin piraga leire haba wafam thamlakle ningsingba yai kumja 2023 gi May 3 dagi hauraga sahi ani makhairom suraba Manipur irang asida laiba asigi Prime Minister Narendra Modi Manipur da lakte haba wafam leiba marakta sahi asigi September 19 da Churchanpur amadi Imphal da Prime Minister Narendra Modi laklambane Prime Minister lakpaga mari lenana Manipur gi Imphal city masak phajahanbaga loinana Imphal International Airport lambi gi nakyet barricade khabagi thabak su paikhatkibane Nepal da Genji Youth Sing amasung CPNU ML kadar singi marakta khuthona khre curfew thamjan khre Genji gi ehona mafam ta khaba Nepal gi hanagi Prime Minister KP Sharma Oli gi Communist Party of Nepal Unified Marxist Leninist CPNU ML Party gi kadar singa Genji Youth Singa khuthona rakpadagi India ga ngamkhai tainariba Nepal gi Bara district ta curfew thamjan khre Bara district administration office na thamlakpa warol amada curfew do numit yungba pung 12 makhai dagina numidangi pung 9 phawba Simara airport ki meter samga gi manungda thamjan kibane masing yanglaba Genji Youth Singna airport aduda CPNUML gi mathakta kholaw kya lauduna party sing mathakta yaningda ulakhibane police na thamlakpa warol amada CPNUML gi General Secretary Shankar Pokharel amasung party youth leader Mahesh Basnet na Kathmandu dagi Bodha air flight ta airport gi Simara tamna lakadore tabdagi unkhanabagi tawdok sing adu thokibane haide CPNUML gi lusingba sing aduna Simara tamna aeroplane tongduna satkibagi paw phangbadagi Genji gi khongjang loi singna airport ta punduna makhoina thunglakpabu yaningdaba phongdokpadagi Genji nahasing amasung local CPNUML gi kadar sing gi marakta khuthoknabagi thawdo adu thokibane authorities singna oiragliba phibam adu laksinabagi damak airport adugi akoibada curfew thamjan kibane haide Andhra Pradesh Security Force na Maoist lalhoba taret hatkre Chhattisgarh inspector ama hatkre nipurom sokle haide Andhra Pradesh Security Force na Maoist ki People's Liberation Guerrilla Army PLGA Battalion 1 Rusinglamba Madabi Hidma hat kharba matung ngarang so Security Force na Andhra Pradesh ki Maredu Mili area da operation chathabada Maoist lalhoba taret hat khare haide Security Force na hat kharba Maoist lalhoba taret adugi manungda nupi ohum yarum ke makhoi gi haksang sing adu recover tawba ngamkhre hauze makhatana Security Force na operation chathari haide thasigi kuntha phawbugi manungda home Minister Amit Shah ki direction makhada Andhra Pradesh ki mafam kharada Maoist lalhoba sing maru phangna muthanabagi damak anti Maoist operation sing ase paikhatpane haide nakala marom dangarang Chhattisgarh Maharashtra amadi Madhya Pradesh ki tainaba
Trai Junction Madhya Pradesh Police ki Elite Anti Naxa Unit ki Hawk Force Inspector ama kut thona bada Naxala Haubusing na hat kre hari Naxala Haubusinga ngara ayu angan bada state ahum masigi Trai Junction da kut thona ki bada da Hawk Force ki Inspector si yauna officer ni purum aso open nangke tungda Hawk Force Inspector Assis Sarma ase like anabangam dana like kidabani hari